Manipur Top Channel की माइकैदगी मरुओइबी ई पाउसंग मियामना थमजगे हानबदा नोंगै मरुसिंग कोना मंगा फारी मपालंगी पाउखरा West Bengal Police की Special Task Force STF na miyoy mga nongmay maru kaya magkakona na fari hay na police official naman nga si Fungdokri. Official to ki matungin na miyoy singa ngarang South 24 Parganas District ki Zavantala area di ki phavani makoy di ki 7.65 mm caliber gi nongmay maru sama ka mog drama sum 12 bor gi maru taragum doi phangke hena man Fungdokri. Man hai ki pharaba miyoy singa to ki manungda Kolkata gi Lal Bazar area da leiba license ki nongmai amasum nongmai maru yon dukan ama da thabak tawba ma yauri phagalaba nongmai maru singa du criminal singa supply tawna boiram bu yai thajabaga loinana hauju makhatana thigat pegi thabak sa thari haina man phongdokli amarom dana pokhai begi thagdok ta ani seri ahum sokli Maharashtra ki Nagpur district leiba bombala sapham ama da thokiba pokhai begi thagdo ama da laborer ani sikibaga loinana atopa ahumna sokli haina senior police officer amana ngasi phongdokre Nagpur gi Superintendent of Police Rural Harsh Podar na phongdokpa matungina thagdo dongarang numidang wairam district sigi Katol Tahsil gi manung sanba Kalmeshwar area da leiba bombala mafam ama da thokibani Mang hai ki pokhai bagi thagdok tura laborer ani kudak sibaga loinana atopa ahumna sokbadagi hospital ama da pukhre pokhai bagi thagdo thokiba matamduda puna miyoi kunthraga mathoi bombla mafam madura lairabasu atai di aswe ngam yaudana nan thoki haina SP na phongdokli laikhidraba mi ani makha Madhya Pradesh ta gini haina sumang na makha tari amaramdana ngamkhai gi phibam khudingmak thengnanaba army na sem saduna lai sinha Ngamkhei da tholakpa makal khudingmak ki phibam thengnanaba Indian Army na mapung phana sem saduna lai amasum yeknabagi forcing da matik sa papakhum piri haina Jammu and Kashmir gi Lieutenant Governor Manoj Sinha nang sifongdokre handak ngamkhei wangmadagi numai kapsilapki thagdok yamuk tholakhiba amasum line of control paring da IED gi attack ama satharakhiba gi matung tarakpada ma ki wafam sifongdorakhibani thauram amaga na koinana paumisingna Lieutenant Governor daiki anti-terror operation sing lepagi wapam amata laiti problem asi muthanaba amadi reason asida santi amasum tang dolai daba phibam purangnaba security agency singda direction sing mek singna pikhren sumak na phongdokhi sinana ki ngamkhai da tholakpa makal khudingmaki phibam thengnanaba Indian Army na mapung phana sem saduna layamadi yeknabagi force sing da matik saba pakompiri IED gi attack ama yauna handak Jammu Region gi line of control paring da thokiba thagdok singi matang da hangbada mahaki wafam sing phungtokibani Lieutenant Governor haiki Indian territory asida police amasum atai security agency singi marakta amaga samnaduna thabak tawri Jammu and Kashmir santi amasum tang dolai daba phibam ngak pa haibisina makoi gi khwaidigi priority ni haiba wafam sumak na thamki panba yabadi khwaidigi nobo oina ngarang ayuk pung 13 makhairom tabada Punch district ki Golpur sector da leiba army post amada line of control wangmada leiba forest area amadagi nomai kapsilakhibani nomai kapsilakpadagi Indian lanmi sing na handuna kapaga loinana nakalani gi marakta ngha kapnaki adubu nomai kapsilakhiba adu Pakistan lanmi sing nara natragana ngamkhei wangmadagi sangsilaknaba tanja ngaitun leiriba terrorist sing nara haibadudi khangmangamdri haina official sing na phongdokli mamangda February gi taraga mathoire Jammu district ki Akhanur sector ki line of control paring manakta terrorist ni singnaba singna sakti leiba improvised explosive device IED ama pokhai halakpadagi captain ama yauna army personnel ni sikhibaga loinana atopa man sokhi hairibasigi nomigi mamangdana ngamkhei wangmadagi kablakpa nongoi maru amana panbadagi Rajouri district ki Naushera sector ki Kalal area da leiba forward post amada duty taduna leiba lanmi ama sokhi February mangadana Punch district ki line of control paring da leiba India ki forward post amada nomai kapsilaktuna Pakistani lanmi sing nomai kapsilaktuna 6 pair thugai rakhian su PTI da report tawri amaromdana Moreh Chikim Veng da thibuhum gi thabak satakre hauju oriba law and order gi phibam asida section tharang lokhatpaga saruk ama oina ngase ayuk pung maga mininifu ga mangaram taba matamda Moreh Chikim Veng pung ba Koisinduna security force na thibuhum gi thabak satakre hari additional SP ops Moreh amadi Rizauddin MPS na lusingwa Thengnapal district police Moreh police BSF Assam Rifles ki apunba team amana thibuhum gi thaba adu satakibani ayuk pung nipan phawu satakhiba thibuhum gi thaba aduna
पुन्ना युम कुंथ्रागा तरुक सतखी थोइदोकप मिफा मिपुनगी पाउदी लेते हाइरेनसु पाउच मखातारी मखा चथरकपोइना पाउनिखल पाउसे की एडिटोरियल मैम स्पेशल कंटेंट मोइना मैम थमजगे फगत पनदी मुक्नबा सॉल्यूशन हमरोय मितै कुकी की मुक्नबा सी कैदंगै लेप्तुना मौसागी पुंसिदा हंजिलकनी हाइबा ngamdri मुक्नबा सिना तापा अमसुम सिंगी मियाम अवाबा मेउनरी अवाबा से मुक्नरिबा मितै कुकीना अतै फुरुप सिंदगी हेलाबसु अतै मणिपुर लैरिबा फुरुप पुनमक अवाबा मेउनरी मुक्नबा से कुकीना मणिपुर की ngamkhei थुगाइरगा कुकी लेन अमा सेमनबगिनी हाइबसी मणिपुर की मियाम दनतना लेगानसु खंगलिबनि अदुना मुक्नबा से लोइसिंदुना मौसागी फिबमदा हंजिन हनगे हाइना होटनबसी लेंगाकी तंगाइ फदबा थौदांगनि मुक्नरिबा से लुसिनबगी लेंगाना होटनरकपसिंगी मरक्ता मितै कुकीना लानगी मतमना सिजनबा खुलाइसिंग थी हुमदना फगतपासिसु अमनि खुलाई फगतपासिदा हौजिक सिंगदा लैबा कुकी सिंगदगी फगतपाबुदी तांपाकता लैबा मितै सिंगिनि हेली अमरमदना मुक्नबा से कुकी खुलाई पाइबिसिंगना मितैदा लांदारकपदगिनि मितैगी ओइनदी मुक्नबा से मंगजौनना खंगबा नतबना खुलाइगी सेम साहौबा नतबना कुकीना लांदारकपदगी तंगाइ फदना खुलाई सिजनदबा यारक्तबदगिनि Security forces sing na sizinaba khulai sing lauraga sizinakibani haibisi ikhang khangnaribani aduga khulai sing asi kuki na landarakpa matamna sizinai adubo khulai sing asibu sizinariba sing su kuki militant singumna koipu puduna satpasu yadabana saphagadaba mafam singda losilaga thamlaga sizinadaba yaraktaba matamda sizinabani haibisu miyamna amadi lenganasu khangi असिगुम्बा मितै खुलंगाकपसिंगना कुकीना लांदारकपद सिजननबा लोना थुमना सेक्शन थमजब खुलाइसिंग लेंगाना कोइथि थिरगा फगतपा असि मितै मियामनि यानिंगदे मदुना मितै नुपीगी लुप कयाना यानिंगदबगी खुलाउ लाउनरिबनि अदबु खुलाइ थमफम थीदुना फगतपदि लेप्त्रि मसिदा लाक्लिबो वहंगदि मुक्नबा असि मितैना सिजनब खुलाइसिंग फगलगा लुसिनबा ngamgadoriब्रामदि मुक्नबा लेप्तना मखादुमक सथरबदि खुलाई क्या थीदुना फगतपदगी खुलाई लेरक्तरबदि मवांगी मतौगुम अमुक सिक्युरिटी फोर्सेस दगी खुलाई लौरक लोइद्रा हाबिसिनि अरैबा मखै फगतख्रबनिना अमुक लौरक मसाना तारै मदुनदि खुलाई फगतपगी महत मुक्नबा लुसिननबगी करी थौरंग लौखतपि याबगी हाबदु खननैनरगा लौखतपना असुम्बो ओइगनि नकल अनि मुक्नबदा नकल अमना फोंगना खुलाई पाइरगा नकल अमना लोना थुपना थमजब खुलाई फगतपनदि मुक्नबा लुसिनबा ngamroi लुसिनबगी पामबाइसु ओइरोइ हाइजनिंगि हाबा पाउनिखल पाउसेगी एडिटोरियल मैम स्पेशल कंटेंट मोइना थमजरी अमरमदना लमदम असिदा आइन कायना संगलकपा मियोइसिंग मरि लैनबसिंगना ताकथोखिगदबनि इमासिंग खुंद्राकपम असेंबली कन्स्टिट्युएंसी की मनुंगसना लैबा पाटलौदगी पुखाव तेरापुर फावगी मनुंगदा लैबा तुआन तुआन लमगी मियामना ngasi khongjang jangsinkhre khongjang adura saruk yakibi masing yamlaba imaibel singna lamdam asida english singaniga kunguhumdagi me humdagi koki narco terrorist singna landa aduna mihat mipunsa thabadana tana yung kai kya mai thaduna maitegi miyam awab kya mayuk nahanduna lanjena handuna leiringai lurab tanja sida manipur gi nongthoma berena minister pham thadoki basi yaningdi amadi tanja sida bjp gi mla pham मुंथोक मुंसिन तौबगी फिबम अमा मियामना उहलिबा सि लमदम सिगी मियामगी ओइना यामना लेबक थीब अमनि तौरोइदबा थबक थौरमनि हाइदि ngasiगी khongjang adu saruk yakhibi imaman hai manipur gi tuan masing district singda paktakna umang wamang kya kok foktuna mahausa gi phibam thugairaga paksana popi pambi sing thaduna lamdam asigi naharul kyabu nisagi ipak irak na haliba miyoi sing maru phongna muthakadabani sahi lising kya gi puari laijabadana tana maning makha tamna laijaramba lamdam asida tuan ba yomlonan leiriba lamdam singdigi ain kana lamdam asida sangsilakuna hana maihawrol dagi leiraglaba yelhomi kya akan masapu pibadana tana khulai paiduna mihat mipunsa tharakliba singasi mari lenaba singna matik sana thijin humjinduna tathokadabani haikena su pausta makhatari makasa tharakpoina mapalangi paukhra miyamna thamjagi trade energy amasum strategy ki lamda qatar ga wari sanagadari qatar gi amir sheikh tamim bin hamad al thani na india da lakliba khongsat asigi manungsana heng tuan balepa asigi lusingo singna trade amasum energy yauna strategy ki weba hiram kya da wari sanagani haina sauna thajanari qatar gi india ga mamang lerama mari edu india gi navy veteran nipan jail thamkiba du gi wahaudagi famdabadu haujukti nahongna semgatnabagi panamda Sheikh Tamim Namha ki delegation ga loina India da laklibani heng India ki Prime Minister Narendra Modi ga unaduna wari sana na basili halaki khongsat asi sahi taragi matung da India da Qatar gi maikei digi mahana ahan boina laklibani mamang sai gi February tha da Modi na Doha da satluba khongsat adugi matung da Sheikh Tamim India da laklibani
Qatar India khwaidagi saruk yamna qualified national gas supply tawriba lebakni lebani gi oina sahi amada US dollar billion kunlongi lalon itiki oiba senpham laigi makata na senpham asi hengatna naba madi lebani gi oiba tuan ba mari singda hanati gi na fogatna naba honagadori mafam adu India masa lakh 8.5 rom lairibani hanisu pausda makata na su phongdorakli losilak poina tedako paung tanga mem thamjagi English singaniga kunga taruk mikhal maithi ga niki badigi loinabi ISI ga link lay haijalakli Gogoi Congress ki member of parliament Gaurav Gogoi na Assam ki chief minister Himanta Biswa Sharma buhulladuna party etuna kumja English ngani ga kunga taruk ki assembly mikhal maithi ga niki badigi maki loinabi British masadubu ISI ga mari lainai haina claim tawrakpani haikre chief minister Himanta Biswa Sharma na phongdo khibada Gaurav Gogoi gi nupi edu Pakistan ki masa ISI da link leiba amaga mari leinei haina phongdorakibani wafam adugi pakhumda Gaurav Gogoi na shirakliba maraladu BJP gi oina issue thaidokna ba honaba lalongamani makoina mathangi sahida pangdokodoriba Assam Assembly mikalda maithi gani kibadigi lana maral shirakpani Assam lenga na hiramasi gi matangda sathaningwa investigation punamak sathabada athingba leiti haina phongdokhi Gogoi na makha taraduna Assam da lakadoribi assembly mikhal asida Himanta Biswa Sharma masamuk maithi gani khangjabadagi Congress pu mingcha thingnana ba honarak palalongni lakadoribi tha taragani thu asida Congress na mipum khuding na paujal piduna lingjal manaba wakhalon ga loinana makhoi gi issue sing adubu thangatkani loinana Assam gi miyamna mai pakani haikenasu pausna makhatana su phongdorakli aduga Tentang nasum na miyam na thamjaramge hauzik oina di miyam paw su matang sa lusinjarage masum mayam puna anawba update ngamina sa national sigi makai digi miyangi mafam da makata na thamjari makata ba nawba update miyam puna ngamina si